ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ IRB ꯄꯔꯁꯅꯦꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ. ꯃꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯟꯅꯤ ꯍꯥꯏꯕꯅꯦꯕ. ꯄꯣꯁꯇꯤꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯟꯅꯤ ꯍꯥꯏꯕ. ꯄꯨꯟꯅ ꯄꯤꯒꯅꯤ ꯍꯥꯏꯕ. ꯑꯗꯨꯗꯤ ꯀꯩ ꯂꯝꯗ ꯄꯤꯗꯣꯏꯖꯥꯠꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯤꯡꯗꯣ. ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯀꯩꯅꯣꯝ ꯇꯧꯏ. ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯣꯁꯇꯤꯡꯁꯦ ꯀꯩ ꯂꯝꯗ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯒꯤ ꯀꯩꯅꯣꯅꯤꯗ ꯀꯣꯏꯁꯟ ꯑꯃ ꯂꯩꯇ꯭ꯔꯣ? ꯍꯣꯏ. ꯑꯗꯨꯅ ꯃꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯪꯕ ꯌꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯤꯕꯤꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯑꯇꯣꯞꯄ ꯀꯩ ꯃꯐꯝꯗ ꯄꯤꯕꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯤꯇꯪ ꯈꯪꯅꯤꯡꯉꯦ. ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯀꯝꯃ꯭ꯌꯨꯅꯦꯜ ꯑꯣꯏꯕ ꯏꯁꯨ ꯑꯃꯗꯤ ꯂꯩꯔꯤꯅꯤ. ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯇ ꯑꯩꯈꯣꯏ ꯈꯨꯠ ꯊꯣꯛꯅꯔꯤꯅꯤ. ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯔꯒ ꯇ꯭ꯔꯦꯅꯤꯡꯁꯨ ꯇꯧꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯟꯗꯤꯌꯟ ꯔꯤꯖꯥꯔꯚ ꯕꯦꯇꯥꯂꯤꯌꯟꯒꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡ ꯄꯨꯟꯅ ꯊꯝ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯤ ꯁꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯚꯣꯂꯤꯕꯣꯜꯒ ꯁꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯒ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯩꯃꯤꯟꯅꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯁꯦꯟꯗꯨ ꯂꯩꯅꯀꯣ? ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯅꯔꯤꯗꯣ ꯃꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯊꯧ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯩꯇ꯭ꯔꯅꯦ? ꯍꯣꯏ. ꯑꯗꯨ ꯀꯩꯒꯨꯝꯕ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨ ꯉꯝ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯤꯟꯕꯤꯔꯀꯥꯟꯁꯤꯗ IRB ꯈꯛꯇ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯅꯣꯔꯃꯦꯜꯗ ꯄꯨꯔꯛꯑꯀꯥꯟꯁꯤꯗ ꯃꯌꯥꯝꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯍꯤꯡꯍꯟꯕꯤꯕꯁꯤ ꯌꯥꯝ ꯐꯔꯣꯏꯗ꯭ꯔꯥ? ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ IRB ꯀꯥꯡꯕꯨ ꯃꯌꯥꯝ ꯄꯨꯂꯞ ꯄꯣꯁꯇꯤꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯒꯗꯤ ꯃꯗꯣ ꯑꯣꯏꯊꯣꯛꯄꯗꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯕꯅꯤꯅ ꯃꯥ ꯉꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤ. ꯑꯗꯣ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤꯗꯨ ꯑꯣꯏꯊꯣꯛꯄ꯭ꯔꯥ ꯑꯣꯏꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ. ꯑꯗꯨ ꯑꯣꯏꯊꯣꯛ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯁꯣꯜꯚ ꯇꯧꯕ ꯉꯝꯅꯅꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯦ. ꯑꯗꯨꯅ ꯊꯥꯖꯕꯗꯤ ꯈꯤꯇꯪꯗꯤ ꯋꯥꯠꯂꯦ ꯃꯇꯝꯁꯤꯗꯀꯣ. ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯆꯤꯡꯗꯅ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ, ꯑꯗꯒꯤ ꯇꯝꯄꯥꯛꯇꯅ ꯀꯨꯝꯊꯔꯛꯄ ꯌꯥꯗ꯭ꯔꯦ. ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯗꯕꯅꯤ, ꯆꯪꯕ ꯌꯥꯗꯕꯅꯤ. ꯑꯗꯨꯅ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯐꯥꯈ꯭ꯔꯤꯕ, ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯂꯩꯃꯈꯣꯡꯗꯒꯤ ꯃꯥꯡꯈ꯭ꯔꯤꯕ, ꯑꯗꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯌꯥꯎꯅ ꯄꯨꯂꯞ ꯍꯥꯠꯇꯣꯛꯄꯤꯔꯤꯕ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯃꯥꯡꯈ꯭ꯔꯤꯕ ꯂꯩꯅꯀꯣ. ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯪ ꯌꯥꯗ꯭ꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤꯗ ꯁꯤꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯅꯣ. ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯍꯤꯡꯗꯨꯗ ꯍꯜꯂꯛꯑꯦ ꯍꯥꯏꯕꯗꯨ ꯅꯠꯇꯕꯅꯤ나, ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇꯕꯅꯤꯅ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤꯐꯥꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤꯔꯣꯝ ꯆꯠꯂꯤꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯨꯗꯤꯁꯤꯌꯔꯤ ꯍꯥꯏꯇꯥꯔꯦꯅꯦ, ꯀꯣꯔꯠꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯖꯦꯁ, ꯕꯦꯟꯁ ꯀ꯭ꯂꯥꯔꯛ ꯑꯣꯏꯒꯦꯔꯥ, ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯑꯦꯝꯄ꯭ꯂꯣꯌꯤ. ꯂꯥꯛꯅꯤꯡꯕ ꯄꯣꯏꯟꯇꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 4 ꯄꯤꯂꯔꯁ, 3 ꯄꯤꯂꯔꯁ ꯍꯥꯏꯕꯤꯔꯣ ꯐꯔꯦꯅꯦ. ꯑꯗꯨꯒ ꯃꯁꯤꯁꯤ ꯂꯩꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔ, ꯖꯨꯗꯤꯁꯤꯌꯔꯤ ꯑꯃꯗꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕꯗꯣ ꯈꯥꯏꯗꯣꯛꯅꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯃꯤꯟꯅꯩꯅꯦꯕ ꯍꯧꯖꯤꯛꯁꯦ. ꯀꯨꯀꯤꯒꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯃꯣꯏ 10 ꯂꯩꯔꯤꯅꯤ, ꯑꯗꯒꯤ ꯃꯣꯏ ꯄꯨꯂꯤꯁꯀꯤ ꯂꯩꯔꯤꯅꯤ, ꯑꯗꯒꯤ ꯃꯣꯏꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯁꯤꯁꯇꯦꯝ ꯂꯩꯔꯤꯅꯤ, ꯑꯦꯖꯨꯀꯦꯇꯤꯚꯁ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁ ꯃꯌꯥꯝ ꯂꯩꯔꯤꯅꯤ. ꯑꯗꯨ ꯄꯨꯟꯅꯗꯤ ꯂꯩꯃꯤꯟꯅꯗ꯭ꯔꯦꯅ ꯑꯩꯈꯣꯏꯒ. ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯂꯩꯃꯤꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦꯅ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯅꯧꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ, ꯌꯥꯝ ꯁꯥꯔꯤꯕ, ꯑꯗꯨꯒꯨꯝꯕ ꯈꯦꯡꯈꯦꯡ ꯂꯥꯎꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯥꯎꯠ ꯐ꯭ꯔꯣꯝ ꯇ꯭ꯔꯦꯅꯤꯡ ꯁꯤꯗ ꯄꯥꯁ ꯑꯥꯎꯠ ꯇꯧꯔꯤꯕ ꯅꯍꯥꯁꯤꯡꯁꯤ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ, ꯑꯩꯈꯣꯏ ꯄꯣꯁꯇꯤꯡ ꯇꯥꯃꯤꯟꯅꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯑꯃꯗꯤ ꯑꯣꯏꯌꯦ. ꯑꯗꯣ ꯃꯪꯂꯥꯟ ꯑꯃꯗꯤ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯃꯪꯂꯥꯟꯗꯨ ꯃꯪꯐꯥꯎꯅꯕ ꯉꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯥꯖꯕꯗꯤ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ. ꯑꯗꯨꯕꯨ
मधु ओरगदि अखोई चीफ मिनिस्टर की याम अचौबा थौसिल अमा थौरांग अमा ओइनी हैना सुमाइन थमजगे होय ओजाना फजबा वफम नि थम्बिरे दो महांगना मखा ताना हाइगिबदा अखोइगी चीफ मिनिस्टर ना थम्मिबा आशा से हाइबा तारे अखोइगी अपुनबगी सक्तम कायदना लेबा मणिपुर ओइहन्नबा होटनाबदा अखोइगी अचौबा थौदांग होजिके ट्रेनिंग हेक लोइरकपा कांगु सिंगसिदगी अचौबा थौदांग अमा लौहन्निंगबसु फोंदोकलिबा ओजा ओजा सिगी मतांगदना करी करी ओइबा आयनबा हाइनिंगबा करी थौदांग से once you come into system of the lagta gadi akhoi police force ko ma haigera discipline force amane aduda yeng yune akhoi manipur gi leiba khulai mayam sibu akhoi gi miyam na masang ngak tuk chani haidena pai khulai miyam yoina khulai lising trok hena mange hoi ani phange ani kai phange anyway khulai lising amani ma ma kai su kitkinate india ram to yong gi adu ta gadi अखोई हजिक लेब सेंस ऑफ अखोई सिक्योरिटी जी काइनो हाइबो कांसिदा मोइसे हजिक हाइबो अखोई की मफम सिदा ट्रेनिंग तौरिजु अखोई मणिपुर दा प्रॉब्लम ले हाबि नत्र अखोई तंदुले तादब फिल्म लेबदगी मखोई जी हजिक हाइबो लाचित कनो की मगी ट्रेनिंग कैंप तुदा गुवाहाटी का सामगी तुदा तौरिने अदु इतागति अखोई सिदा ट्रेनिंग तौबो ngam दब सिचुएशन अमदा मपान तौरा कांसिदा अदु द हुजी अमो हलका मणिपुर द मोय मोशन नुमैगा मम पारगा पुन्नगा फमिनगा पोस्टिंग ता न खैगी होय केनो नंगा माइन तौरी कान तौना तुंग तुंग वधनगा नुमैगा पाइनगा से सिमा साव कानगा पिना दम तम हुजी ट्रेनिंग लोइबा सिगी हलक पसिसो पेरेंट्स की साइड तगी सो मखादा हलक पी तना मथकता अरेंज तौबियो हाइबो वफम सु फोंदोकनरगली बने बसिस अदुगी दि केनो तो स्ट्राइक नु तौनु कुन तौरिना होयगी मयाम सेफ एंड साउंड हलन हलकपदसु पुन्ना हनमिनरतोइब्रा हाइबगी क्वेश्चन अमस लेटो अदना पोस्टिंग द पुन्ना पितागदी फमदसु पुन्ना समिन फिल्म लेगद्रा सेम बस तक तोमिनदगा अदना यामना नुंगाइतोइबा अखोइ डेवलपमेंट ने हाइतागदी एनीवे चीफ मिनिस्टर की मागी केरो लेजरमोनी को मागी हाइसिंगमा मयाम लेजरमोनी दुगु अखोइना निमदु उबंगमद्रे हुजिक खल्लिबदी हुजिक मखादाga लाकपा याद्रिबगी मो अमा पाइबग पोइब होगी पेरेंट्सिंग हाइतारे अदुनबु पासिंग आउट पीरियड तो मणिपुर याव ngam नत्र मोम हाइतारे नत्र फैक्ट हाइतागदी अखोइ मोगी मणिपुर ट्रेनिंग तबोसे मतम से फत्रे इरांग लेरे हाइना मपाना ट्रेनिंग तोरिने हाना लेब इरांग से मणिपुर लेब इरांग से कना कना थोइनो हाइसे पतंग खंगबदी फाब्रा हाइना खले अन मसेगी मतंगददी तसेंगना हाइ कांदा अखोइगी ओइबे याबो वा नत्रग ओइबे द वा हाइबसे मियाम सुम खांगने अन सी मतंग से दि अखोइ गवर्नमेंट नसु अदगी गवर्नमेंट की पाइबेबा ओपीएम पासिंग नसु वांगा मकान सु खतंग काय हाइतारे हायेंग अखोइना थाजब याबा नत्रग ओइबे याबो द वा ओहेन मंगम तागदि वेल एंड गुड याम फै अखोइ थाजगे फाडी फारे फत्रे फत्रे हाइजो वाइने अदना कोई जर्नलिस्ट संग मथौदि अदुनी अदो केगुम्बा अखोइ चीफ मिनिस्टर न मदुगी पोतो स्टन ताइ तारे को अदु पुलोक तबुंग हमने हाइ तागदि अखोइ मियाम ग माइकैदि सु कोइ साइ साइतक सु चाव थकत फुंगु जगनिना मै थमजगे थागचरि ओजा मथंगदा लाक्चनिंगबना अखोइगी हौजिक से पार्लियामेंट की निंगथम मिफम लेबा की खनादना हाइबा तारे अदुम लोइशनग्रे हाइबदुनी अदु मार्क्सिदा अखोइगी नियर पार्लियामेंटरी की एमपी ओइबिरिबा विमल अकोइजमना फोंदोरपदा पार्लियामेंट की निंगथम मिफम लेबा की खनादना पॉलिटिकल की लानबुंग तारगा दुमक लोइशन की हाइबा वाफम सिनी अदुगा महाकना पुखलकपो वाफमदा अखोइगी मांगखिबा कमल बाबू की मतंग से पार्लियामेंट दी फोंदोकपा ngamkhidrabasу अखोइगी डिफेंस मिनिस्टर दा पुखतकनी हाइबा वाफम अमु महाकना फोंदोकलेजा करी हाइबिनी ची अखोइ ओजा बिमोल ही इज बिकम ए पॉलिटिशियन मा पॉलिटिक्स यावरबने मा पॉलिटिशियन ओलबने हानगी ओजा दु नत्रेना अदा पॉलिटिक्स हाइबसिदि कोइना मखन मखन की माय मतंग मतंग दुगी केनो सुंगा तोंदा यारोय को माय पार्टी की केनो सु यंगम दब यारोय केनो इंटरेस्ट हाइजब तार अदना अखोइ ओजा बिमोल मियाम की मैंडेट याम चाउना अचौ मार्जिन भोट कागिबा होगी इनर की हाइतारे एमपी
ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯑꯗꯨꯝ ꯉꯥꯡꯕꯗꯤ ꯑꯗꯨꯝ ꯉꯥꯡꯕꯤꯔꯤ ꯑꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯀꯟꯁꯔꯟ ꯑꯣꯏꯕꯁꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤ ꯁꯣ ꯑꯗꯨꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯃ ꯂꯩꯕꯗꯤ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯇꯧꯕꯤꯔꯤꯕ ꯃꯥꯒꯤ ꯊꯣꯠꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯗꯒꯤ ꯃꯥꯒꯤ ꯉꯥꯡꯈꯤꯕ ꯀꯥꯟꯁꯤꯗ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯊꯣꯛꯇꯕꯒꯨꯝꯕ ꯑꯗꯒꯤ ꯑꯣꯏꯕ ꯌꯥꯗꯕ ꯇꯧꯕ ꯉꯝꯃꯣꯏꯗꯕꯒꯨꯝꯕ ꯍꯥꯏꯕꯁꯤꯡꯁꯦ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯟꯗꯔ ꯗ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞ ꯃꯤ ꯈꯔꯅꯗꯤ ꯌꯦꯡꯒꯅꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯒꯅꯤ ꯃꯥꯅ ꯊꯕꯛ ꯇꯧꯏ ꯇꯧꯗꯦ ꯑꯗꯨ ꯍꯥꯏꯗꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯃ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯅꯒ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯎꯅꯅꯤ ꯃꯉꯣꯟꯗ ꯑꯦꯄ꯭ꯔꯥꯏꯁ ꯇꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗꯦꯕꯜ ꯑꯣꯏ ꯑꯗꯨꯕꯨ ꯀꯔꯤ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕꯒꯦ ꯑꯦꯛꯁꯦꯞ ꯑꯦꯁ ꯕꯤꯡ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯈꯛ ꯅꯠꯇꯕ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯦ ꯈꯤꯇꯪ ꯁ꯭ꯇꯗꯤ ꯇꯧꯕꯤꯔꯀꯥꯟꯁꯤꯗ ꯃꯐꯝꯗ ꯍꯥꯟꯅ ꯆꯠꯂꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯆꯠꯄꯤꯔꯀꯥꯟꯁꯤꯗ ꯖꯁ ꯔꯤꯁꯔꯁꯀꯨꯝꯕ ꯋꯥꯛ ꯈꯛꯀꯤ ꯋꯥ ꯅꯠꯇꯕ ꯍꯥꯏꯕꯗꯤ IDPSꯀꯤ ꯀꯩꯅꯣꯃ ꯁꯦꯝꯃꯦ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒ ꯀꯃꯤꯇꯤꯗꯨꯅ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯅꯤ ꯀꯥꯏꯅ ꯋꯥ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯠꯂ ꯀꯥꯟꯁꯤꯗ ꯌꯦꯡꯕ ꯑꯗꯒꯤ ꯁ꯭ꯇꯗꯤ ꯇꯧꯕ ꯀꯅꯥꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯩ ꯀꯩ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯦ ꯐꯪꯗ꯭ꯔꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯣꯏꯅ ꯊꯕꯛ ꯈꯔ ꯑꯣꯏꯅ ꯒ꯭ꯔꯥꯎꯟꯗꯦꯠ ꯑꯣꯏꯅꯁꯨ ꯇꯧꯍꯟꯅꯤꯡꯉꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯥꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯋꯥ ꯉꯥꯡꯕꯗꯨꯅ ꯃꯥꯒꯤ ꯄꯔꯄꯁ ꯑꯃ ꯂꯩꯔꯝꯒꯅꯤ ꯗꯦꯠ ꯏꯁ ꯍꯤꯁ ꯋꯥꯔꯛ ꯃꯥꯒꯤ ꯊꯕꯛꯅꯤ ꯑꯦज ꯑꯦꯟ MP ꯍꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯣꯖꯥ ꯕꯤꯃꯣꯜꯁꯦ ꯀꯩꯗꯧꯝꯇ ꯊꯥꯒꯠꯈ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯍꯣꯏ ꯈꯪꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯅꯕ ꯃꯤꯌꯥꯝꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯉꯝꯒꯗꯕ ꯑꯦꯔꯤꯌꯥꯗ ꯀꯠꯇꯤꯡ ꯑꯦꯀ꯭ꯔꯣꯁ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯃꯁꯤꯁꯤꯗ ꯈꯤꯇꯪ ꯇꯥꯁꯤꯟꯕ ꯈꯣꯝꯖꯤꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯪꯕ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯎꯔꯤꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯑꯦꯗ꯭ꯔꯦꯁꯀꯨꯝꯕ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ ꯊꯥꯒꯠꯆꯔꯤ